Manipur gi Ngamkhei ase Indiana Yatpiramba natte Manipur gi Ngamkhei di historical, natural amadi political boundary oina 33 AD dagi Leijaraklabani haina social scientist Dr. Dhanabir Laishram na phongdorakli. Arambai tengol na sinduna irang asida thawaina pontha pikraba athobasingi mafamda haikat lekat tambage thoram ama langthabal konung pali lapakta pangthoki thoram aduda wafam asi phongdokladuna social scientist Dr. Dhanabir Laishram na makhatana hai Manipur ase 33 AD gi matamdagi ningthau Mariputara taret rom na pankraba masagi oiba laingak leibada natana masana leibak ngakchaduna amade masagi senmiton leijaba lamdam ama oirabani lamdam asigi Ngamkhei ase Indiana yatpiraba natte Manipur ase India macha ama oina lawbagi mahutta India gi marup ama oina lawbana chumba oigani namduna khutyek pihankhiba merger agreement aduna masigi mayek laraba khudamni India lengakna meeting ani longbage machat uthokchaduna state asi macoi tahanaba kanba mawongda silli adubo pumnamagadu apunbagi pangal amana chap chana thengnaduna lakle lamdam asigi apunbagi saktam kaidonungda thugaibasu ngamloi masagi laifam phawba leitaba kanagumba khara khutlai oina sijanaraga India lengake kanaba khara fangnabagi damak silakliba aranba lalong ase kaidonungda mai pakpa ngamloi haibase nongmake mayek sengba hengalakli matam kharaki mamangda Delhi da wari shanaba chatluba aduda Manipur gi mayek senglaba wafam kaya India lengakta thamlamki khongchad aduda arambai tengola se miyam kannabagi damak thorakibani khulai paiba hoina thorakiba natte haibase mayek sengna khangalamki ngasi pangthokliba haikat lekat tambage thoramasina Eikhoigi marakta amatta oibagi mariadu hena chetsinba oirasanu hainasu mahakna makhatana phongdokhi ngasigi thoram aduda senior journalist Hemant Kumar Ningombasu wangangal oina saruk yakhi Arambaida aina hajaning kaiguma langsing loigrabani you kan graba energy koi graba manpower la amleise machine hoji ang oponda pochai thabagi campaign turen moni bappa moni am sandokgi campaign uwa patang thabi campaign masi chathar pakada ko Manipur imana matam kuina nokhi drabado mamitagi mapi kang do tai thoga nokfel taw noi wi ngapdo madu noi saru jo that should be the future of Manipur maduna Manipur ki future oigadabni akhoi ihalan madami kha pon semelo ja masi thenggadam thenaba amedablo alite ko Manipur da kwaidagi akhoi man power energy of youth che hotel dik se lakh ahum khai mu leibada aramai da lakh ama leng dan leirami kawino